Malemdagi asawbana masa na hetpiba muthatpa asini aigi pandam. Comrade Che Guevara. Ngasigi wari asidi Comrade Che Guevara gi wari ni. Mahakumba miyoi leader di miyoi lag kaya gi manungda amakak poi. Aduba misakni ningkha tambagi langi warida masak naiba. Malem asida layriba miyamna haujikshu mahapu kauba ngamdri. Ningkha tamnabagi lan hauba lusingba ama oibata natana miyamna pamnaba fashion icon amasu oiki. Inkalagliba naha singna maruene youth singna Che Guevara khangdabadi irei leiramloi. Magi photo yauba phurit jacket atai polam sing ngasisu pamna lainari sinari. Magi photo urga apik isa singnasu hangba yauri mabu karano haina. Mafam kharadadi lan hauriba singi phiranda phawba magi photo hapnabasu yauri. Magi waklon amasung thawna adu mangdanaba. America amasung maga punba leibak singna mabu phattaba oina uhannaba honarabasu communist leibak amasung magi waklon pamjaba miyoi ke amanadi ngasisu mabu ningkha tambagi lan hobagi lambida asengba kathoklaba lusingba amani haina launari. Che Guevara miyoi khara magidi yamna sathiba mini aduga miyoi khara magina thamoi yamna thotpa pukchen sauba afaba lambida lamjing biba misakni. Karam haina naha oiriba medical student mahiroi amana ningkha tambagi lan hobagi lusingba mo oiraki haibadu ngasigi Che Guevara gi wari asidigi ekoi khara khaminasi. Aduna magi haukraba punsigi mamangi warida amuk sakhlaga yengminasi. Che Guevara 14 June 1928 South America gi leibak Argentina gi Rosario haiba mapam asida poki. Argentina gi konung capital city Buenos Aires gi 320 km khak lapi. Apokpa mapagi mamingna Ernesto Guevara Lines. Apokpi mamagi mamingna Celia de la Serna Losa kawi. Masimanaw mangagi manungda Che Guevara na khwaidigi anni. Aduga Argentina gi paisa paiba upper class ki imung amada dumaina poki. Maki imung manung Irish haibidi Europe ki leibak Ireland gi adumaina horaki. Aduga angang oiringedigi Che Guevara na Ireland gi actor actress punga waridagi hendoroktuna Ireland thokiba land gi matang amasung sanna lonsat cancer loina khanglami. Asigi knowledge ase Che Guevara na angang oiringeda Ireland satragasu mabongna wari libadagi khangobang aktuni haidi. Matang asidadi aikhoi gi su aboki punga wari ningsinglai adubu mulak pagum tauri. Paisa paibe imung da poklubana angang oiringai gi punsida paisa gi awar palerakti. Lairabagi awaba masak khanglakti. Lairik tamduna padun haurakki. Adubu Comrade Che Guevara angang oiringai da yamna mokali haidi. Amuk set ki bakhongrau phiron gase manam sendripau pak sintokte haidi. Arang arakta thoina mitada haibetare. Asina manam oiraga mamanaba singna mahapu nungsina phagi oina ok pik haina kaurami haidi. Che Guevara gi yumda laibiri asoba amasu lai haidi. Masida lairik makhan suna lising ahum gi mathakta lai haidi. Lairik paba scientific experiment tauba asima gi hobby ni. Poetry haibdi wareng saireng politics ka mari leinaba lairik paba ase yamna pamjira I haidi. Pablo Neruda, Karl Marx, Vladimir Lenin na iba lairik Gandhi Gautam Buddha gi wari na singba angang oiringedigi ayamba paba loisilakare haidi. Aduna aphawba miyoi singna iba lairik aphawba miyoi singi wakhalon ase angang oiringedigi khara adum Che Guevara da sele. Aduna angang oiringedigi hauna ngang basakpa hiram khudimakta mangjin thaba hai singba misak ama oirami. Mahak azma hairiba laina asi naragasu sen songba sana khonabadasu mangjin tharai. Che Guevara gi khwaidigi phajaba magun ase karino haibada saugandaba asini. Asina maram oiraga iskunda oirasu mamanaba singa loina nungsi chanana loina ba hai. Mamanaba singi marakta Che Guevara yade haiba amata yaudi. Paisagi awar palairaktaba upper class imungda poglubana awaba masak khanglaktaba Che Guevara na karamna awaba lairaba miyamgi mahus sinduna mang thaduna ningkha tambagi lan songnaribano haibadugi paukum laglagani. 1948 Che Guevara Argentina gi capital Buenos Aires ta leiba Medical University amada medical tamnaba emission tawrami. Larik tamna lam koiba satpasu yamna pamlei. Central amasung South America gi lam singda magi bike thauduna lam kaya koirami. Maduda Che Guevara na lairaba mayu makai leijadaba awana tarba kayama thengnarami. Akan mana asonba ot naiba kayamasu. Masi capitalism na piba awaba saithing amani haina Che Guevara na lorami. Larik tamlingaida masigi khongsat haibadi lam koiba ase mahangna anirak salami. Akhoi asidasu capitalism gi saithing uba phangli. Lairabana noma gi waba hengalakpa ina khunmana sum noma gi nungai khalakpa. Che Guevara gi Latin America gi khongsat ani asidagi magi pungning waklo loina onkre. Nungai ba punsi kaukre pamlaktare.
Masida Gautam Buddha Yamna Manaba Pushi Wari as the Yauba Equino Uri. Lairaba, Awana Daraba, Mio Singi Damakta, Lanting Narge, Haina Domina Lepre. Asigi Matanga Magi Daidi Ama Idami Haidi. Kona Masigi, Matanga se Ladik Oina Domina Polaki, the motorcycle, Daidi Haina. Best selling book Oiki. Housing online Amazon Singbada Pangi. Subnagi, Saniga Hum Dramanga Kakpi. Amasung 2004 da pung aniga minitaruk sangba Hollywood film oina putoraki. Masi Manipuri film explanation tobiriba sininaw singkaina amutang tobiraglagadi yamna nungaigani khalle. Larik yamna parakpa, larik yamna hairakpa miyoini se Guevara. Philosophy, mathematics, political science, sociology, history, archaeology, subjects sing asi mana yamna pamjarakpa ngakjani. 1952 da pongna phamlam dam Argentina tharokhare. Central America gi leba Guatemala da 1954 da revolution ama thoki. Aduda se Guevara yaurami. Adugi matam aduda masagi sahi kuntarukhak sudangai. Americana mateng pangba government Guatemala da gi domaina intuki. Capitalism intukare. Matam aduda se Guevara miyamna yamna masak khangba haibidudi oidri. Ani subalanjau loikibagi USSR amasung USA gi marakta amana communist santongna bahonaba. Amana capitalism santongna bahonaba matamni. Latin America USA ga naknana laibana manam oiraga makhoi gi control makhada domaina thamningba amasung Latin America da communist ki mami tahaningdaba. Asdagi Cuban revolution la 1953 dagi 1959 phauba sahi taruk domaina sathaki. Asigi mamangda Cuba Spain gi colony ama oirami. 1898 America na Cuba da land toxin duna Spain maithiba pirami. Spain Cuba thaduktuna satkhare. Aduga Cuba na America gi makhada domaina leihore. Cuba maming khaktagi Spain dagi domaina ningkha tamba phangmani. Spain hankhrabasu America na control tawduna palami. Asigi matam asida Fulgencio Batista hariba misak asina Cuba gi president oirami. 1952 dagi 1959 phauba president oirami. Mahak ase America na khanba yaba miyoini. Asina maram oiraga corruption miyon minai kaya amani Cuba da sathakriba. Asidagi miyoi praja kaya amana Fulgencio Batista yanaraktre. Magi matakta lan hauba hore. Masigi lan hauba asi Castro masimanauna lusinglami. Fidel Castro amasung Raul Castro na. Se Guevara gi waklon amalay. Latin America da lay laybak sing ase economically, culturally yamna manay aduna USA gi capitalism gi mayokta amatta oina punna lemin aduna lan hauba haibasini. Guatemala gi lan adu loiraba matung Cuba da lan yauruge haiduna se Guevara Mexico da lae. Matamaduda Fidel Castro masimanausu Cuba da layba yadabadagi Mexico da domaina lolaga layrami. Asigi matam asida Fidel Castro masimanauga se Guevara ga unarami. Meeting kaya amasu tawrami se Guevara gi waklon amasung thauna lingjen adu Fidel Castro masimanauna yamna pamjarami. Pamjabata bani Fidel Castro masimanauna Batista gi government intuna bohona bani aduga se Guevara na malem asida akan bana ason bana hetpiba ase muthatna bohona bani. Nakanamada waklon manargasu kenaba yamna lay. Asigi matung 26 July movement lae. Asibu M267 movement harga sukhangne. Masida America thengnaba haibase araibanati. Matam aduda President Batista na tauba mathong huktaba thawong adudagi America na mangonda kulai piba lepkre. Kulai piba lepa haibase se amasung Fidel anigidi sabsaba matangni Cuba da sanction duna landana bagi. Masdagi se Guevara amasung Fidel Castro makhoigi lanmiga loinana Mexico dagi Cuba tamna ship jahaz tongduna Cuba da landana balaglami. Masigi pawase Batista na hana dumaina khanglami. Asigi matung Batista gi lanmina se Guevara amasung Fidel Castro hoida landaba dumaina satharaki. Asida makhoi gi lanmi phana yamna sirami. Adubu hinghouba lanmi amasung se Guevara Fidel Castro zangan umang romda sesenduna Saira mountain da lolami. Asidagi lolaga lum dana landaba ase tamna dumaina sathaba hore. Makhoi gi lanmi masing hengana ba honabada village khungang da satuna misam sing makhoi gi lan houba asida yaubina ba haijaba hore. Masida makhoina Batista gi government na hetpi khraba miyoi kiyama thengnarabi. Makhoisu join tawduna yauba hore. Se Guevara na khungang da laidingai matamda bread saduna yolami amasung lairba singda lemna pijaba su kiyama yaurami. Lairik tamba phangjadaba angang kiyama lairik takpirami. Asumna tamna iskunsu hanglami. Asina maram oirga khungang da laiba miyoi singna se Guevara bu thajarami. Masida natana bomb saba kulai macha masu sabasu tawrami. Cuba gi nahasingna se Guevara bu pamnaba hengalaki. Moren yamna phajaba misakni nahasingna mahapu asengba leader ama oina khalami. Se Guevara hoigi lanmi marakta Batista da pau piba miyoi
yauraglabsu se Guevara na laina khangtopa ngalwami July 26 movement da mioi kiyama sigarbasu kiyamasu hingawi haiba akoina khangle hingauri ba se Guevara Fidel Castro amasung lanmi sing kadai da lot ke haiduna Batista gi lanmina thi bahumagi thabak kiyama satharami thengnaba singnaba thi duna halami amasung se Guevara gi lanmi singnasu lum duna asengba tanja yenglaga Batista gi lanmi kiyama halami February 1958 radio station ama hanglami madubu Radio Rebel Do haina khangnarami Masidagi radio gi khutang da Cuba gi misam praja singda July movement gi matang da mayek sengna khanglami Masidagi si amasung Fidel gi lanmi masing noma gi hengalaki lanmi masing hengalaglabanina mapangan kanba hengale asdagi Cuba gi city da salaga landa ba toba hore Batista lanmi gi mayokta asubna Cuba gi city tapna loksin ba hore khwaidigi sauba landa ba sathakiba asi Cuba gi city Santa Clara da sathakiba asini asigi matung Cuba gi capital city Havana da landa ba torami aduga Havana se Guevara hoina lokslami Batista government maithide asidagi Batista paisa mayam ama purga plane tonglaga Dominican Republic da senkre asidagi 1959 da Cuba da anoba government ama pale Fidel Castro na prime minister oire se Guevara na second in command oirami masida Fidel Castro gi mayokta leiba sing pharga zen da thamlami se Guevara La Cabana protest prison gi commander su oirami masida se Guevara na prisoner sing da Fidel gi mayokta leiba sing halami haina ngasisu maran kiyama siri masida kana amatana kari amata tawba ngamlamde maramdi Cuba gi praja ayamana se Guevara bu yarami Agrarian Reform Law May 17 of 1959 America gi company kiyama Cuba da hanglami madu America gi authority gi makhada leirami Cuban Missile Crisis ki wari targadi hena khangbo oigani Facebook page buran thaba maite gida thagalaga thamjakhre YouTube channel asidadi thagasadare Cuba USA mari phatrabanina company industry sing Cuba gi anoba government asina tamna loina loksilami se Guevara na Cuba da second in command amasung La Cabala protest ki command oiringai pham asoba pairingai matamda magi power ado sizinabagi ayaba magi nupi amasung masada amuk phauba pikhidi haidi akhoi asidadi mantri mandongi nupi ni masani imung manungni haidabadi waloire thina sainingbani adubu makhoina maram oiraga comrade se Guevara gi wari ase molhanba pamde asumna se Guevara gi nupi phauba government na piba car tongdi isam samna public na tongnariba bus ase tonglaga sathok sasin tawi haidi 1959 da la loire asigi mamang de Cuba gi literacy rate ase 60% dagi 76% phauba adumaina leirami haidi se Guevara gi wakhalon da education ase power ni aduna 1961 ase year of education haidga adumaina khangnai se Guevara na larik tambagi anoba system kaya hawdokle larik tamdaba yadre oza afaba kaya ama khalami skun kaya sarami aduga khungangi lauba singi masa masu sing paktaknana larik tambiba hore ahan sing yamdrabada iba paba phawbadi haigadabani asdagi yamna thuna Cuba gi literacy rate ase 96% da adumaina haigalaki se Guevara lauba pamba miyo amasuni lauba singi marakta yaurga laugi thabak kayama tawre thabak su paisa talo amasung nangi society semgalo haibase se Guevara gi wakhalone miyo haibase zamanagadabani anem awang khairoidabani napan leiroidabani amasung isagi oijabana mang tharoidabani asibu new man concept kawi corruption tawba yadaba arang araki wakhalonda luptaba maramdi arang araki wakhalondagi capitalism gi wakhalon ase poglai asini Cuba da ariba wakhalon haibidi capitalism gi wakhalon ase thadolaga communism gi wakhalon ama purakba adubuni new man concept haidibase se Guevara finance minister su oirami aduga Cuba gi national bank gi president su oirami matam ase cold war gi matam suni America na Cuba da landanaba honai adubu mai pakti April 17 1961 da Cuba da gi USA da dumaina sen kiba mioi lising amaga samri muk USA na lan tambirami aduga Bay of Pigs Cuba gi south thangba samudra mapan asida lan toksinaba honarami adubu mai pakiti asigi USA na Cuba da toina landaba sathaba asidagi USSR na Cuba da nuclear missile khinjele masigi matam asida USA na su Italy amasung Turkey da nuclear missile khinjalibani USSR gi mayokta tang 30 tagi kunipan October 1962 phawba kan ungkhanaki masibu Cuban missile crisis natragana October crisis hairga su khangnai video Facebook page da thaglaga thamjakhrabani matam aduda laibak ani asigi president John F Kennedy amasung Nikita Khrushchev ani gi marakta wari sanaduna missile crisis ase loisanki
Matamadu se Guevara amasung Fidel Castro na USSR gi matakta warurami. Sumnagi misan sing ase so taunaba purakpani haiduna. Makhoi ani na pambadi kihanba nati USA da misan kapsanba adubani. Asidagi se Guevara na USSR gi magun khangkre. Cuba ga leibak kaya amaga mari phanaba honabada se Guevara na malem gi leibak kaya amada salami. China, India, Pakistan, Japan, Indonesia na singba. Panjariba lamsing asidi khara khaktani. Japan da satpa matam aduda America na atomic bomb thadakiba Hiroshima da salami. Masda se Guevara na uningli ase America gi ngak sauk thekpa adubani. Asumaran khangdaba. Mahaki Japan gi Hiroshima satpa asida miyoi khara amana mahapu sauki. Asidagi December 11, 1964 New York ta pangthokpa United Nations General Assembly masida USA bu yamna thina se Guevara na sairami. Cuba da khut thingjanba amasung mioiba marakta zat bizat khaidokpagi. Se Guevara Cuba da pham asoba paiduna leiragasu magi waklon di Cuba khaktada loiba nati. South America gi mafam ataida lan horiba sing asida satlaga lan tambiba plan semba Cuba da tawriba asumna South America gi leibak ataida su capitalism muthatlaga communism purakpa asini mana pamliba. Asdagi se Guevara 1965 da Cuba thadokre. Mana thadokibagi maram khara amasulai. Magi mot kaya amasu adumaina panari. Khara mana se Guevara ni USSR yarktaba. Maramdi mana khaluri baduka USSR na tawragliba asiga sanadaba. Adubu Cuba di USSR na mateng pangbana maram oiraga Fidel Castro amasung Cuba gi atai official singa mot khara sanaraktaba. Asidagi thadokpani su haidi. Khara mana mu Cuba da se Guevara yaba mioina masing helakpa. Asina maram oiraga nomadi Cuba se Guevara gi makhuta takini. Cuba gi leader oirakani asini. Cuba thadokhraba matung sahi ani muk se Guevara gi pau amata takiti. Mahak siramlani haina leinaki. Adubu mahakti Africa gi Republic of Congo da satuna Practice Lumumba Battalion da yaudana government gi mayokta lan songnanaba sem sarami. Adubu practice ki kangbu ase phajana training su tawdaba. Makhoi gi plan su leitaba. Se Guevara na tak tambirami. Adubu upai leiti. Aduna Republic of Congo dagi amu hale. Asdagi 1966 South Africa gi Bolivia da lan hounaba plan kayama semlami. Haurakpada mai pakpa khara urami. Adubo Bolivia gi lanmi yamna mapangan kalli. Bolivia government gi mateng America na supangi. Asina maram oirga si amasung Bolivia gi maga pullaga lan hauriba sing toina mafam amadagi amada sienduna lotpa tarami. 7 October 1967 da makhoi gi loliba mafam adugi miyoi amana se Guevara gi lotpham adu takthoklami. Asidagi 8 October 1967 da Bolivia gi yamlaba army mayamama laglaga se phanaba honaragle. Khut thoknare adubu Bolivia gi army yamana maram oirga se phaduna purga iskun amada thamlami. Nonganbaga se Guevara hanabagi order pire. Mario Teran hairiba lanmi asida se Guevara hanaba khangalami. Adubu makokta nongmaina kapkanu songanu asini. Asidagi Mario na se Guevara bu nongmaina kaptun halami. Nongmai maru mapan kapsunduna. Asumna se Guevara masagi sahi kuntra mapan subada malem ase thadoki. Adubu magi waklondi ngasisu mutpan naidana lehuri noi aikhoigi marakta. Bolivia government na se gi makhut ama kakthadhawi. Magi fingerprint aduna leitriba aphauba se Guevara ni haibado khangnaba. Se Guevara leitre tabda Cuba sinba thungna nungaitaba phongdoklami. Mioi lag kaya ama se Guevara gi photo paiduna lambi sorokta thongnarakhi. Se gi haksang pak phangkhidi. 1997 da magi haksang phangki. Asdagi haksang gi saruk adu Cuba gi Santa Clara da purakhi. Aroiba mathau mangam pangthokki. Mahaki pongnafam Argentina gi Rosario da su 2008 da se Guevara gi statue ama sarami. Awat palaitraba awaba masa khangdraba nungai yaifaba imungda poksergasu arang ara punamak thadok lamlaga akanbana asonbana hetpiba ase mutat ki haina tholkiba comrade se Guevara ni. Mahak hat kiba tarabasu mahaki waklondi mutatpa ngamdana siba naidana lehori ngasisu. Se Guevara bu pamjaba isini nausingna kamen amamamta pibiramo. Asiyarga puran thaba maitena kaina nabaya thangni jari kanglipak imana yaifare yaifaminarsi. Thank you so much. Peace.